Good evening, ma'am. Khurumjari ngasi notice dialogue ta miyam gidam ta putun laksari topic ase attempt to prevent the efforts of uniting Manipur haibadoni hojuji Manipur da 2023 dagina hojuji chahi ahum fazilakadoraba irang asida kana na Manipur gi apunmi saktam masida kagi thukaina bhona riba sing adu kamain tora kanda punsin nabagi ideas of Manipur sakana bhona riba mayam amagi marakta thengna riba lantheng haibatare hoji maikai kaya dagi Manipur sibu punsin na bhona ba kholau kaya marum aduga maikai kaya dagi Manipur sibu maji tana thukaina na bhona ba kaya sigi marakta matau kamdauna khoigi hoji kari na kamdauna khoigi punsin na bhona riba sing asida yet apan piri bagi habdi matang da khana na gidamakta khoigi studio to lekshin na lebire miyam thaido sa khangna raba oja sing miyam da sakta koi tanja do jage ek hek na kan lekshin biriba mingono panjarbada oja Dr. CHABUNGBAM BIRENDRA senior journalist oja butara moksari duga student lekshin biriba oja mingono panjarbada MEIBON PHAOMEI president ZUCM oja butara moksari aduga ngasige thamjariba topic sig mari lena khoigi ahan bagi first round sig question sig ngasige thambir topic sig juji oi riba situation sig ka mai yengbe oja thambi ngansa masi ke topic asi yamati or is window na puthori ba topic asi Manipur gi hatoriba hoji ki situation siga di yamna sanaba aduga yam maru oiba aduga masi yamna tangai fadawa topic amani loje adina masi north east TV yimbiba viewers sing haitare punamak masi ngasi topic asida asum attention piraga leiba punamak pu ekoi egi traptigi sum mayamda sum yimbiba punamak pu thagachari masi koi yimbi ai Manipur asida 2023 May digi thorpada sahi ahum fasil rabada hojik phau satharakliba problem masina loisinba naidaba adum loisinagi nai loisinba muhutta hena sum sauthokrakpa aduga kanglup ani khak oirambadagi hoji matham thorokpa Manipur sida thogiba issue asida aikhoina yengbi yabasi asumaina ai hambe thumjege maramdi hairiba issue asi kanana karamba Manipur government na natragana central government na masigi issue thoriba sahi ahum muk thokpa asida kai wakhan khallaga kai thabak lokhatpa udabra state na ki form asigi da initiative lawdabra duga center na lawdri sina kai gi lawdriba aduga center na lawdrena state na su hoji phawde initiative plan na lawkhattaba masi punama asi kai gi damak da thokibno kai dobugi thokpno haiba asigumbo urokpa tanja asida ekoi Manipur da leiriba state government ga central government initiative lawdre sahi omse masigi rosinna bagi se adugadi masida khoi yam tai phadaba haibabu leiriba Manipur gi parja gidamakta wangang loi oiriba chen chongliba civil organization singi mathau kaino kai daka oire adi maduga civil organization sing marak asida leiriba civil organization sing sigi apunba organization miyam gi leader miyam in leiriba civil organization sing siga public ka masip ani marakta kai daka oi kai dauri geba civil organization sing na laure khongoi pangangang ba aduga public sing na indebra su khangdaba aduga lauriba leader sing na ngangiba khodiba punamak se adidi Manipur da leiba praja sing si masi gyan ta braba aidi sumi yengbuda gyan ta daba male amana organization aduga public ka organization sing siga marakta fauna bangamdaba issue sibu yamna mamutana khangdaba haitare loksindaba asi ma aina sum uje aduga mathangdana civil organization singchu apunba haiba leitaba leiriba civil organization sing sichu magi apamba wakhalon magi organization gi wakhalon da sum phongboraga lawo khongba
le tawri ma magi loimak manipur gi dabak lauri khongi punamak tawri ba punamak issue asi the base tawraga ngangba loimak ngangnari ba ko adubu mokhoi o civil organization sing chu hojikti aina masi hairi ba kai gino haiba bo hojikti aduga civil organization sing siga muga tawri ba manipur gi damakta chen chungli ba representative MLA singi wakhalonga civil organization sing wakhalon siga phaungla bangam daba civil organization sing leader sing sina ngangi ba punma asina manipur gi demok represent toriba member MLA sing siga understanding lay daba gum tawba ma MLA sing wakhalona manipur gi demok ta masi issue sam sop to na bagi kai wakhalon puthok pra ju puthok taba aduga civil organization sing na su mokhoi ga su chungsin naraga ani manipur gi demok represent oriba sing ji ko civil organization gi leader sing siga su mot si amat to on lepungam lak tarba asigumba aduga leiriba civil organization sing siga aduga manipur leiriba political party haitare political party sing sigi leader miyam ga su civil organization sing jina miyam gi demak interest lawi baga political party leiriba manipur leiriba political party sing siga amuga understanding si leitaba aduga leiriba punma asida asuma yengmom tanda masi masoi ta le sing si aduma maduna ne hojik chahi ahum changla pau po loisin begi abagi lom da sangsil lak da base aduna ai khoina pamni badi hojik yam da ka oiri badi manipur asida hari ba civil organization sing kya lege manipur da kha pamanbo atopa organization amara lawa agitation amara lawthokpa amana so muga agitation amara lawthokpa amana so opinion tungana piba amana so tungana piba ma gi tungana piba o ma organization leirabnina ma gi apamba ma gi ngangi ba sakni ba leader singi opinion je sumpi leire tungana adu muhutta civil organization singi kholausi amata organization tungan oyisno issue based oina yengmom tanda manipur gi asi sahi changpa issue sida leiriba paja miyamna waraba tanja makha manipur kairoidra manipur sibu kamaina misi mina thokliba punma asigi sop to bianaba peace pro pianaba haibi matang se di amak khola amak da laminaba khopom amak da khongpham jo amak da leminaba ama changaya bako natbida organization nama lawani ma khoma gi stand tungan la lekre amana le aduna saro si jiti yamna manipur gi prajamyam ji ware aduna marona ihan hamada ate hiding da political party singa hiding da civil organization singi mathau se akhoi leiribo punamak se state amaka lawsu lawmina seba amaka da ado khongpham jo amak lepmina seba masina tredi akhoi mi na khudong sa ba law leireba government of india na su ado akhoi manipur thugai ge na honari ba kangnuk na su akhoi ge manata bagi khudong sa ba law raga asumaina tori bas punamak sibu thengna se har gadi akhoi khongphom amaka lepmin na ba akhoi step nok law si aduga akhoi peace pro pian na bagi damakta solution pro pian na bagi damakta akhoi lingjen manaba masang ne ba lingjen manaba haibis kai na bo punna solution amak pro pian na bagi damakta lepmin na ba masangdra adi civil organization sing leiriba manipur hojik loriba issue da any paja sing sibu hoiraga puriba organization sing sigi khongpham amata da lawmina seba example manipur da kokomi na lawaga su amuga UCM hai leisu amuko hairaga su any koi tribal organization sing leiraga su asigba organization achoba sing se magi amukogi ideology do thadok patawani aduga kokomi ga ideology thadoksi aduga UCM ga ideology thadoksi ekhoi pamanbo khoi Jelengrong United Committee gi wakhalun thadoksi atopa manipur bunu sijabo organization sing toman beleliba punamak se magi organization gi theory do ngakun thadokse ba
solution purak na bagi borom da amakak stand amakak romina seba no khoi na lao so simai lao ro no khoi na lao so simai lao ro no khoi na sangsin so simai sangsin lo ba amakak to seba madu manab kholao amakak pi ba matam khak da akhoi gi toriba issue ji solution ama lakane khalle natrabadi ma gi tungan chatani aduna madu lepam hek madu gi kholao se laminaraba state laminaraba adu matamda kamana khoi haini hariba parja gi interest da leriba manipur gi civil organization sing lewri decision da manipur parja miyam su in metabadi kai do ti ingdu no manipur da peace lakna ba manipur da set to na ba manipur da ing tak na purok na ba aduga mihat mipul leriba punamak lep anna ba aduga yitna ba amabu thena gi hagdi unity da ka oya ba unity da ka oy unity bu lai khadi any solution lapam tamda masi unity aduna ngongune ba aduna masi da aikoi organization singi mathaudi madu tawba masangkhra madu hek lawba ngamlaba parja singsu madu matung ilakani aduda first step nesna second step tana political party sing hoji tunga le riba mayam se masi su unity madaka oyeba manipur ki interest khat lawmina ba hoji national party ga bjp congress lai re ado atop zdu so kai su lai re en manipur npp ba lai re manipur da political party na sakhang ga organization punamak su decision amkhak lobiu aduga nokhoi gi political party sing apam wakhalon jo amkal ga lawmina si steps to amkal lawmina si madu matamda praja gi apam bidira nokhoi si lobi oba hoji ki civil organization sing la lobo decision adu da support to mustang ya manaba mustang ya ba madu low post step adu da aduga ahum subadana kamain to ne bo leriba manipur gi representative oriba mla sing gi wakhalon ji kaino bo sahi ahum changrap ka phao la khoi gi chap chaba clear cut oiba manipur gi damakta masi to da biya de misi mina thogi bisi lep han batabni nuksi samna da kangup thogi ba irang asi chu masi da khoi masi har ga khoi lep min raga masi loisi batabni heba reason hoji pho low di se kai gno aduga leiriba situation asida mla representative oriba opposition ruling wanate masi de aduga lomina batabni 60 mla lomina batabni aduna madugi disa lobangam darga miyamda oida ba tawa lawbun kana roy ase modi manipur da hojil leiriba situation asida political party ki tuan ba mot piba civil organization ki tuan ba mot piba public sing opinion tuan piba masi oira ka di akhoi gi leriba sahi ahum muk jangselak pa issue manipur leriba sidi ai loiba ngumgada mande na lowi maduda kwaile amuga luwari manipur gi damakta leriba organization myam sina akhoi manipur sky han biaroi manipur da inga tap purakadabni misi mina le biaroi law khong ba kanna to kan sida myam thoi myam thoi adu last da kamai towi akhoi manipur gi satna bi amkak lai lu silaba punna lawam bado hari representative sing manipur gi representative milau da ba ma kendra gi emele ni ma kendra gi representative hi haibo no bo sangsin na rapom tamadi mayam pun je bu ngamnak te ba masi ngamnak te ba maduna ngamnak te ba tar ga di madu ngamhan da ba tar di manipur da ujul ri ba solution je lakhiro ya ba kendra representative sing ma gi emele gi interest de khakta muga political lom da ye chil laga miyam la law su phatte had haire emele ma phatte ko modu gi kendra punumak na haiba lawri bo miyam gi interest da lawri bo punumak ki against da bu thore adu ga kam haine ko manipur gi da bot let min na duino kendra gi interest da kaning ma gi kendra gi emele kaning ma gi manipur da mi simna sum sil le si pam la brava manipur si kai ko pam na brava aduna masi punamak asigi akhoi kendra level le riba akhoi gi ma gi representative nungsi jari ba voter sing praja sing su
Manipur gida important lobio ya nambada aduga solution si koi phirang khangsi masigi maruoi badi hoje ena aham round ro thamjaning badi hoje ekoina tawdu isidi maruoi badi ekoi government party sing representative sinsiga civil organization sinsiga punna famina daga nakoina si lawro ekoi si tawroge nakoi step masi lawro ekoi step masi lawroge aduna masi kholaw lawbom lawminabom tam hakda solution lakani center na nga su koi manaraga di si leire hana ekoi manabadu yeng liba male baidi center na hojik se MLA singsiga parja siga civil organization singsiga suma manat leili se moi manar akan khakda center na o nakoi na smai tawba matamda ekoi yeng libani habido important aduna masida tawribani aduna masi center na misang sappa manba aduga manipur thugaida bagi demakta tawsilakpa kanglup amana tawrakpa sibu thengnagya gadi tangai fadena hai hoji hariba khola makalawminaba state makalawminaba unity amak leiraga unity aduna kai dogni ekoi ga apamba solution do purakpa solution puragadi ekoi gi enemy bu ekoi defeat to bu ngoni habse aha mara ro thamjige yam pajabo fun thambe bege brown si do jana thambi mari chun ofun thambi yam noijari makhata ba an brown si jabe birendra da laksani sini koi husi ngasi gi thamjari ba topic si ga mari lena ja kamai yengbe oja maibon su pajana thambi oja MANGANGCHA bu thagachari adoga Northeast dialogue sibu yengbiriba lamdam sigi nuksizarba isilena khwai punamakpusu kurumjari aduga aiga punna phaminajariba aigi respected kogi ZUCM gi leader oina lebiriba oja PHAOMEI busu ikai kumnajabo chari MANGANGCHA Manipur si more or less 30 lakhs population se chaurangna henbayai tabayai me la kuntra muk ki population leiba 36 different tribe leiba ko tongan ba jati kuntra tarukna kunda leita minatana nungsi chanadana pari purigi parampara gi haktak kuiraba liraba matam thaina mamangai dagi nungsinana leminarakpa Manipur gi saktam se Sendharakpa matam gi ichel amada khanghong hongakhe akoina Manipur da leiba mioi khaktanatana prithvi da leiriba ayamba mipumsing COVID-19 gi matamda achauba chaitheng ama phangki Manipur su phangki akoi khudimak loinamak waki aduk ki matik haifam khangdana waki COVID-19 leikiba matamduda wakibaduga 2023 dagi hojik phawba warakpasiga khuwasi manade 2023 dagi warakkiba aikhoise masida Manipur gi miyam jida ngayak leitana toina tatana ayamba mipum khudingmaki thamoida yam tatana phawba makhak le karino phawri si hairagadi Manipur da leriba kanglup kuntra taruki mi singse amaga nuksi nandanabagi adugumba sasana makhak leirabra haibasi Manipur miyam gi yam toina tatana hangnaba wafam ama oire. For instance, 2023 da May thadagi Maitei amasung Kuki gi marakta drama si tholakre madugi outcome si aduki matik afaba mata oirakte hojik madugi la iba muknaba nungsinadaba yengthinabadu bab tanadabagi oirambayai karigumba kharadagi oirambayai haidana lamdam sigi khaktagi natana leibak sigi oiba masak naiba kayamana wakhal loksing puthoktana sidobo mapokni
if we born as a human being, it is natural to die. Ko ako miyoy bo ina po di sido ngak tani apaba mixat thamamaga loire. In spite of acquiring asset or property, lan tum tanjalamaga sibada puba yaroidaba adugumba kharaka ki rasniti tawdok sarupudi miyoiba khunaisi amaga amaga nuksi sanana peaceful coexistence da yam nuksinana amaga yamna kay nuksinabagi lipundu che na pullaga leminaramba akoy maselgi maraksida khanghaugdaba ichela makhakna lakhidana madubu chumboy khanba kanglup amana akhoi sibu atamna na yekna bo oina laure rakanda satharakiba thawongdo madu ngasi phawa sum satharak pasida madugi khara santi orakpa khara pharakpa miyam punamak bab tanarakpa matam sida amuk maitaiga kukiga tholle adugi matung lo shalakpa haiba makti yadri khara ingdarakpa matam sida tangkhulga kukiga muk tholle ado itardi ngasai CSO mayamna civil organization mayamna ima ibel maira paibi mayam amana ngasi phawbada tumba chaba khangdaba makai ko mikap mirau khona thanna lakpa Manipur se karamaina amuktangdi santi lehengadage na araiba khangjaba haijaba thauna lingzen wakhalon punamak puthokdana honadana kanna laeba laiba sidasu karai deino karino amaka khotchala akanda akhoi maselsi tongan na he singthokna han bedongno su taweba. On the other hand, sarkar su mamang da leramba tabirengi sarkar da su honadaba nate adukki matik honai hojik Sri Yumnam Khemchana Luchingba Anoba Sarkar Sinasu Manipur Sida Leminari Bakanglu Pudding Maxing se Amat Kaina Dana Mamangegum Nuksi Janana Humina Bagi Adugumba Pambak to the Punna Pamina Dana Chamina Dana Tamina Dana Ko Satoksa Sinda Oiro Puna Maxi Yanana Bahidana Kana Honeva Honabadugi Sum Satarakpa amada honorable kogi wai khamsan jina chief minister sina jiribam de chatle ko 244-42 kilometer mux haidi chani ga nipu ni thoi mux sangba lambi sida sangaba matamda Manipur da leigiba mukhamantri sing chief minister sing amana chatkidabado madu mana chatlure Hoi, Chaluraba Matunda, Mayamna Hangnei, Mana Satpado, that is also very historic. Yampai, Manasat Kibamatamda, Hausik Ladiba, Bon Homiyama, I be the Akoima Sensi, Nushinabagi, Kanosi, Kara Iwat Watnaba, Amana Hek Lae, Amana Hek Ching Nabagumba, Amana Lae, Amana Ching Nabagumba, Yamkana Shigumbagi and Most Piarama. Akoigi hojiki matam sida prevail tawdana leiba matam sida mana chatpa matamda karigumba makalgi yekhai thingaiba khudong thiba amata nangdana chaluraga halakpa bawda karinta shortpack laudana ka halakiba se yam phai adu sarkar gi effort amane bako amaromda adudagi mo ngarang si ma keno da muk chatle senapati da bairota kangpopi phawraga muk chatle adu su yam phai ko Adon ki matik fai tawbadabu sarkar ama leiriba CSO mayam amana kanna honadana akhoi da singnarapa khuding maksing se akhoi na maning haleraga khatnaba yade nuksinadaba yade nuksinana leminagadabne na akhoi khuding makse kanna honaringai marak sida ko very unexpectedly and very karihani abruptly ko chief minister na jiri chaluraga hek halakpagi nongan basigi we awarda tabada tujungba miyoiba khunai da thoktaba adugumba thogdok ama ko taibang pat masak khangdriba mamagi khomlang thaktana mamaduna machadu nuksiba matam mama khakneba ko kaphai chatpa hora kadoini machadu yengjara kanda mamagi sangsar mapagi sangsar ahalla manching dugi sangsar se loina thokadoineba aduna Bishnupur jila gi Moirang police station gi sumanung chanba aduga
Moirang Assembly Constituency ki sumanung chanba Torong Lobby hariba Ngangkhalawai Jila Parishad ki ko hariba Torong Lobby si 2425 muk layaba moigi eligible voters se ko voter masing si 2425 muk lay moida ward ahum khak lay adu yamna ingna chikna layjaba khunna magi khoigi mataida yumdom pok ena labuk ka taina na leiba yum ama khakta sumaina khoigi aki tu jumba thodok tabada nungai taba tu jumba khangba ngamdaba miyoba moina taruba matamda uruba matamda ko adum sangsang na aigi wakal sida aigi michida uba ningsing dana dum leide kanda yam emotional oiba adum ba thodok ama thokre adugi matung ngarang je muk chief minister na successfully ko Senapati Chatlure, he came back, he returned to Imphal without having any problem on the way. But in the meantime, very unexpected incident again occurred in Litan. Litan da mukthue. Ngasagi nomay paiba masilgi marakta kuthokna bada haidoropa nomay maru na pan badagi ni hai nomay maru haidoropa nomay maru na bu pan bu oiro atamna na bu kapak bu oiro laibak thiba thokdo tuda BSF ki jawan amamuk layidre ko ado akoina haining di Manipur da chahi cha kaya dagi charo moro no dana lohong khongdong dana yumban kaiman na dana ko nuksina na si oja maibon hogi gangai hairo adagi akoi ichan Julia hogi luingai e hairo luira fanit hairo atop ko adagi di pangal ichinina oksingi Idul Fitra hairo Idul Zuha hairo koi gi ningol chakau ba hairo ko cherau ba hairo sidais da koi masen chi chatna dana khona dana are ba chamina dana handshake tongna dana are ba khudol pot pina dana khona dana leidi bse mase sigi phajara ba saktam sima thugai na ba atam dana shinba shakti leba pot amakak leirabra haibadune mayam na define tawridi it is only India government masi Bharat authorities federal structure amakak leibanina center da leiriba power pairiba sarkar pairiba akoigi BJP sarkar sina asigumba pot amakak sanarabra ina Manipur gi miyam da feel taweba so ultimately miyam gi wakanda khalibadi ngasai gi nakoina let it be at the center in Manipur also. Kendra Sarkar dabu oishunu, Manipur dabu oishunu, nagoi na lengak sasan paring ita. Sarkar haibasi miyam gini, miyam gi yai panaba karigumba karat tawgadabani, madugi mahuta miyam se kam theng na wana nabagi damak adugumba thabakti tawbigano haibase haujiki matam jigi jat bijat ki wana tana all human being Manipur da leriba mi sing sigi thamoi da paweba adugumba makal gi rajniti ti akoi da sanabiganu adu tawduk sarupadi ko please go back nakoi gi central paramilitary force ogera amma ogera loina mangnoi hanbigro ko aduga khoina thokba naga oishunu koki oishunu maitei oishunu pangal oishunu nepali oishunu ko akhoi masen se khoina thokpa nuksi nana lehorage na khoina khabai khara sadana amadamuk injan amadamuk kaktau amadamuk kaktau ko adumai tawdana akhoi masen jigi marakta koigi singsep thabadong tawba adugumba tawduk sarupudi noi hanbigro khoi masen se nuksi nana lemina horage dana haujik se mayam kan laweba aduna yamana ahan bagi round si the thamning badiko akoi si 36 different tribes se sigi marak sida atamnana karigumba pochak khara mana ngasagi apun bagi saktam mama sagatna bo khonari bese masi thugaina bo khonare habese Manipur gi yamna sensible oiba rational thinker sing aduga akoigi intellectual sing righteousness human beings sinadi taseng namak madu power bako akoi masen gi marak sida apun bagi nuksina bagi saktam se thugaina nabak kanagumba kharana silbra habesidi taseng namak power habese ahan bagi round sida thamjage yam noise an brown sidi kogi apun magi saktam ma sagana wana bada kana go me khar ki khujin tawrang leira bra wa hum doni makata ba ko an brown sigi sai ko thena si obira ki ba ko se Julia SINGLAI
kogi core committee executive member se busu tram noksari han baround sigi se laksani singa si thamjai bu topic attempt to prevent the efforts of uniting Manipur hai bu topic sigi mari lena hoju Manipur da leiriba apun bi saktam am sagan na hona base tongan tongan mai gi ka dagi apun bi saktam idea of Manipur kai dana bi to hona ribu singa si apun ayet pirat pam mi kambu khar leirabra makoi thengna ri mayam se kamai yenge si topic sigi mari len thambius Ahamada Ojani Bushwai ni kai khumna ba uchari aduga window TV ngon do show ai bo dom ningsing bi bai damakta yam haraure na ai haininge go ai gi oina di apunba haibshi khoi gi united oibse habidi hoje khoi Manipur gi oiba conflict si ga mari leina na di united oibsi khoi united oiba da kuki yaubra haina shu question hangning ba adudagi tongan ba amarom da hairaga united oiba da khoi gi maidei pangal ichini naw yaubra question ani she hangninge habidi akhoina united oina hingse idea of Manipur gi theme haiba tare yam phajaba idea of Manipur shi ashi gi manung shida akhoi huji irang tauriba cookie akhoi neighbor kangu singsi moi yauga dobra yauroi dobra haibigi question ji akhoi leiriba lamdam sida leiriba leader myam adudagi asida saruk yamna yaba mi singdo adubu question hana hangninge maramdi idea of Manipur aduga creation united Manipur habatare united Manipur sida akhoi leiriba phuruk myam se include tawbra tawdabra maramdi ai isamak so united oine hinge her so ai wakhalonda chati amagadi ai su puning deba chinthi ru su kana daba ko ai punge hairaga ai na chinthi raga ko na ai achumba mi na khangba kanda na hena adudun hena ai ngondu shi kai ba phangningai ne ba adum hopudi united oise haibsi akhoi gi indigenous ki oiba singhan bo united oise haibra natragana adum leminaba myam do oise haibra hatna rashu moido amuga kokshallaga oise haibra haibsi question chi yam hangninge wakhalda adum leibudu adum hangninge aduga mina inchan daba akhoi kanana inchan ningai shu leite akhoi wakhal sina pharadi mina inchan bu chang dabne aigi wakhal sina phatradi mini inchan bisu lawena matei manau le mina badu mini inchan baloba nupa leye nupi leye adudagi mini inchan balaw daba imung manung haiba leye nuai na pan bisu leye adugi marak tu da nahan se dum sengna hairaga akhoi gi tronglaw bi da thokhiba adugumba yam nuai duba thokdok tu da ai du maming du hekta ai si maming sing hekta kawgal leba ko oja mana akhoi gi tampak ki mi chena bi gi type ta ngang budo oh mana ngang budu adu show united ki wafam do la do ineba if mana united oiba pamba misak ama oiba taradi maitei na for example ai nei gi chati kan ga dovne maitei ni shoiba tar su mana maitei bu hulang ngang biate united oiba pamba me mana mi gi chati kan ninga ga ma gi chati bu yoladi kri kana ba phangbra mi gi chati ga united oige ai gi chati ga united oirege hairadi adudi chatna ba yaba wa kri haisa wa na te ba hoi ai gi jati sina phattaba myam tawru sho khoina hana tambi ga dobne aduga mi gi do hana kona chat ga dobne ba adugum shuna tabina adu do shu united che khoi manung da oina khoi gi jati da thugai ba ama lakhre ba huji kan se aduni na kari hai ni akhoi huji phaminari ba oja sing si sho horen wangang mu da united ra wakhal tonga na bu ngang thokna ra ga dori ne ba aduni na hanna pambadi akhoi gi jati gi manung da akhoi gi jati na tawga do ba thodang tawga dori ba akhoi si united oina leise ha ba si hujik ti Manipur do di phurup su yam mane na karam ba phurup to khaina thamraga united oina lemina se hebra natraga na phurup apun badu ga united oina lemina se hebra ha ba si ai gi wakhal da khalle adugumba question ai akhoi habdi ai khaktang na di ko every akhoi gi leiriba generation hoje ki youth singse ashi singso ashi gi question ji hangning ba mi yam lei heba aduga sida mina hoi mina akhoi gi Manipur da di mina sai ozan haibi du yam chumba ama shu leye sai ai gi duna amarom da thamkhra ga ko ozan haibi du chumba ma di akhoi gi Manipur se India na yam pame ba India khatang na te leminari ba khoi sing chu Manipur si paman na pungmun da munari sine ba phajaman ba sanale ba khaidab ne ba sanale ba ne na pame ba
ai shu mi shu loi na mak na sana le bak shi pame ba pam ba shi da munna ba shi akhoi gi imung gi damak ta munna da bi na mi gi damak ta munna bir lei khre ba ashi gumba shi di khara nungai de aduga apun ba mi na inchan gre inchalodra akhoi manung da akhoi gi jati shi hana wakhal taminar ba matung da di akhoi shi united oiba manipur oiba do mi na kya muk hai gra hai roidra illoi have so lady ba akhoi shine inge hai ra shu ai khoi shine ba aduni na asida mi na inchan ba lo da ba inchal la shu naga de inchal la shu naga na lori naga gi marane mai de inchal la shu mai gi marane adu maran jing du khangna raga akhoi apun bo ina hingminna badu adum pame hena ai shi hai raga adum ai lushin jarage yam noi jai koi apun magi saktam sagat pada tongan wahang me amu malai hai baduni kam matau karam nai koi apun magi saktam sagat minagani hai badu so wahang am so de badu noi jai ni subron ge usa MEIBON da laksani ge koi huji ozana sugan sai thambi ki ba manipur du zik lai ri ba phibam se oi halakna bona bada kana gumba achouba khut ama yaurabra haibo wang sinoja sibjing manipur da thulibu manipur maset tana kahen biyana na ba manipur da leriba tongan proof singi marakta hu kamsin bagi mong ama leriba sida kana gum kangbu kharana khujin thawang thawoina na sillaga manipur da sigum film so helabra haiduni kamai yembe mangancha asida koi ni yimya se huje hariba aduda manipur da hu leriba situation sigi irang marak asida koi yimya ba hujiki koi marakta haitai ko enemy ma habsti leire manipur bu thugaining bagi kangpu amadi leire masi miyam punamak na khangi mit ubang amam singyu ubang ame khandaba ngam singsu mawe khalna leire aduga ngang bai bu miyam su ngam ju tare punamak adubu masi marta koina kaigidam masi Manipur da separate oina pamba group ama leirak pasi kai damak ta leirak pano leining isi kanan identify ma daka oidra adu gadi khoi leiri ba Manipur sta kai kana kam jati lege naga kuki marta aina appeal to janing madi kuki haraga akhoi uya ba Kuki singdai na appeal to janing badi hojik chang silak liba Manipur da separate pam liba masi singsi da aikoi hana Manipur da independent phangdi mamang da gi eliminar pa kuki sing clay ko kong sai hens ko ba adugumba group ama khak leijari makhoi adu na leiba Kuki sing dubu di ekoi Manipur gi chap chaba hana nungsi chanan lebido aidi dum leiri na khali hojik leiri ba Manipur da thuga ina ba hona mayam subu ngak thok na ba hona ba da makhoi yum thau da ka oye ba brahmarum ni sangsilak pa foreigner miyam na sangsilak Manipur thuga ina hona ba mutam sida hari ba hana leiramba kuki sing ko thadau haiba kongsai haiba asi singsi han leramba Manipur gi damak leramba Manipur da koi amat oina leminarimba kuki singi mathau su yam daka oeba mohoi su ko na changpa singsi foreigner singsi bu asi foreigner ni makhoi ne tawri bani haiba ngamba masang neba madu hayin ningeba madu haina bagi damak ta aikoi sinba masang neba aduna aikoi madu kai damak ta masi haido nabo aikoi Manipur sida unity amakak punna hingminaba matam sida haiba naga haiba kuki haiba aduga maitai haiba pangan haiba amakak maruina masi singi unity se aikoi pura pangam rabra yes masi daka oira ko pangan ga maitai merakta khenaba kale ragasu Manipur gi damak ta di unity amadaka oiba Manipur ki future ki aduga mas haiba sahi changpa irang sigu lushina bagi dokta panganga metai merakta difference ki alermia magi tungan be individual oisno group ki oisno lermia madum yam do ngaktang thamlaga
Manipur si kan hold ya de have wakanda manaba sange bako already masi manaba ju kana mana ngidori no album tumta lady ba si mazat tigi oiba leader sing miyam gi makla lebi ba meitei gi pangan gi interest lebi ba miyam se masi unity mapo sange ani shubadana cookie ga naga ga su difference opinion kale miyai mamagi interest da cookie gi interest da naga interest da masi yeng badagi ani makla difference kale musu yai ba adusu naga gi su naga leijer sunu cookie leijer sunu adubu punna hingminna bagi maramna punna taminna ba maramna manipur state sida leiminna ba maramna manipur gi problem lakpa matamda hojik leiba misi mina thoki ba punna makki interest da aduga manipur kai na bagi silekpa matamda akoi ngakminna ba masi matamda akoi unity amaka leiraga punna lepminaraga kongpom lepminaraga hariba naga cookie su toba sangi cookie merta difference as I have do 1960 mamanga rakhiba myam haitare madu myam duga ekhoiga manaba masangeba aduga maji manaba matamsida hariba major community mari se masi su muga ekhoi unite toba masangeba masi unite toba kana sinduino kana sinduino cookie ga naga ga nanna bagi kana sinduino metai ga pangang ga nanna bakan kana sinduino leadership myam sin civil organization ki leader myam asi singsiga politician da riba political party singla riba mazak ki represent na lauze riba punma masi ki bathau yam saung reba makhoi asi phau unite to bangam dardi akhoi kamaina manipur sibu kan mangam gudege ba manipur si ingna takna lebagi state amo hinbagi ngambagi chance yam lap thokhreba aduna masi ngamsi haragati punmak enemy amo thengna bagi damakta tangai phadreba jati mari se akhoi unite to bam sangheba kai ke su nangi individual group ki tokthokroba hojikti akhoi punna lepminaraga hairiba surse changsilakliba enemy do identify tokthораga madugi chapchaba thengana bagi koi position number logmina ba changi maduda masi sumaina lakpa matamsida haina sum haijen nambadi government gi policy da su koina yemiyai ko government gi policy habdi hojik leiriba sakhibana government sakhra adubu hojik laqiba leiriba present government yumnam khemchana lit tawraga leiriba government asigi mawong mana to thokadaba government gi decision loriba decision mana ngaliba mayam bu nuksi sanana punal lehinningbagi wakhalo leiriba cheliba thamoi de leiba leitu tungamani amamda ngangli ba nanglaga di madu ngangli badugi de ekhoi letminaraga matam khra solution purakpa yabra haiba yengba su daka oyeba maramdi aina haiba maramdi sahi umla posida koi gyanadreba social worker sing na sunga social organization su ngamdra politician sing atai ni su ngamdra pasana su ngamdra haiba punna nusi sanana lebina sina to hona bam dum ngamdreba adurgidi ngamdrabdina ngamdaba mayam sida sum ngakna ngangle di yaroi adurgidi government gi hona riba asidesu mong sas mak piraga mangon de back toraga support toraga civil organization singsu difference opinion leite bida government de hakang ekoina ngamdrabina government de ekoi gi idea mi hanu pisilaga nakoina government nasi to pack piro ekoi pajamiana back torge haba decision su daka oire e bodi matamse adna tadi yaroba government busu against toba government su parjage against toba government su muga kanagi to to kuding da parjagi apam bada satraba parja government parjana su government gi afaba putho asu madugi against leibita bani hail leiragadi group ki leiragadi maduda la pataragadi ekoi haibo problem chi solution la loi have say di thamningi mamdi masi solution la kada bada asai have do kanglu peaceful ning do ba
political advantage lo na bagi damakta masida hona pham thok ten lo we baka amana oire ajuda ringje manaba muchange ba magi leadership ko support toning de su manipur gi interest to buta ni yes ai na hiding politician yam chu hoji yumnam khemchana simse oire oiriba asida nangi individual political party tuan oijarsu aduga MLA sing ju tuan na magi opinion oijarsu manipur interest da pun silo ai ne aduna tade husi ngangli ba sakli ba punok se magi khoi gi apam ba da khakta ngangba apam gi wakhalon da khak satpa na hoji tona bida thopa issue sida ekhoi mesen ju different opinion pi sini machine mali mande tawrong da mande tawrum ba mali asima ngangli ba punama sigi masi kai na bu ekhoi lingje le to gi ne ba wakhalon se tuan thoi se ko lingjen le ten tapne ba adodi politician marak ti politics ki oramushi ai hari aduga atopana chin hairi aramba do su pulap let min ba chum de ngang min ba dudi ya de ba achum ba ba mar legi ni ajuda ko let min se ba pajan chum lo di government support to biro government na afaba khongthang la adi paja support to bam change aduna hojikti aigi oina chapada yet yauri ni oina chapada yet chu yauri ni aduna madu khongchat to oi daka oe ba peace lak na bino ta aduna khoi last da in appeal to janing badi ai khoi kai ke orogasu hoji thori ba ai khoi sita wanga musi am lu ra bani ko wanga musi am lu ra bani ai khoi yeng si hoji honorable chief minister yumnam khemsana in front to silchar jiri silchar chat le ko national highway da sab matam da miyam gi comment pi yo media ju pi ai da ngang han ning di maram di miyam ju mot pi kamai ta kam kai hai ge bo asim nam khem chana hana sim sa sat pa ngam da do ma di sakre ka kuki khula la ka sakre kai gi no ba kuki khula kuki sing ju manipur ni kuki ju manipur na tro kuki bu pali ji kai gi no ba Infant to Sitcha, infant to Jerry Sakra, Kegi the Moxakiva, peace work with the Moxakiva, Maduyam, Pay and High over. Sapangam Dovido, Matamaki Gomen Sapangam Dovido, Matamaki Simster Sapangam Dovido, Hojiki Simster Setle, Kukishi Kunju Power Sacre. Masiwa, I do not tap with the I coiling Nusinabo, what liver. Achumbo khongthanga police cooperation pi bangam driwa well part so how sakiba honorable chief sana mayam gi awabu uraga peace work na bidamakta jati khaidena unana bagi damakta sakiba khongthang ni ana mayam choga piyo discredit obagi wangang bi guno ba aduga mugal leire handak su umchwa kenada snap ti chat Infant to synapse chatle kai sal ino purpose do magi inauguration gi demak kai inauguration gamba foundation gamba gi sakre adu di press media sing ju aduga public sing ju comment pi um da honorable Mr. Yumnam Khemchana Senapati da ha development gi demak ta inauguration kanduga sokhe khongthang gi demak ta adug inauguration gi demak ta masi infant to Senapati sakre heavy over Kampu pi la ke sekre kampu pi mo atupa state la ba buangang dura separate mo le ba adu mi amabu particular wala po kano thamoi da thin media ri ba madul tapadi manipur peace work hero ba madu highway da bani kampu pi si bo manipur na tai di highway ai ka Ono Yumnam Khemchana Dimapur Nagaland la laga Dima Canada Guwahati sakre yes okay yai adu Kampopi la laga hai Kampopi kana no yam noi se usa to asigumba leiri aduna masigumba punamak se ko yenga ngangchi aduga masigumba punamak se gi wakhalonda akoi aphabarum da positive de wa ngangna rasi haba ai di haye ningi sehi ahungi solution process positive way da comment pinner si last the government busu parjana yenga afabor lambi changsi lagadi me am cooperation piraga matam khre yenga si haba haje
yam nuai jai yam puzaba ko ani roi bu round number ri jagi do ani shubu round sigi oja birendra da laksani se huji manipur da manipur bu apunba aduga idea of manipur sagat pada cso sing na lori ba thoda aduga si kamai yeng bi ai aduga kamai hen lohon ning ai wa phum thang masa masa gi kudong thiba kongai ma leira ba bawda wa mangangu bagi karigumba khongsat amagi luchingba oirubagi masing khangdana FIR panbiraba yes ngahak laitana police na authority na haibtare ko ko khatpidana leibam chabam khangdraba akhogi leader sing sina lamdam sibu machet ta haningdadana apunbagi sakum du thugai ba du sungpam pamjatadana aduki matik tumba chaba khangdangi honabran khali karigumba matamda kanagumba singna lana longna busu adumak yawi paw phawna dabadagi su oramba yai tawadabu yamana thamningbadi ko prithvi chi chawgraba prithvi sida leiriba leba khuding maki akhoina khanghauba khanghaudraba akhoina wari dagi natraga lairik dagi itihas ki lairik dagi akhoina thengnabada maming chatkiba ngasi bawda khoina sakna sonariba luchingba kaya amana how they have sacrificed their life makoi punsi se kari kana gi dama kathoki geba for their motherle makoi pongna pham lamdam moini nukshi jabdo adu ki damakta moi thawai katki punsi kathoki ebako kari pora amaga nukshi na budu pora amabaga chakhot budu pora amaga tangdu leita budu pora amaganda miyam gi apam budu adumak ne na khalla kanda adumaina tawgi ebako akhoigi dasu akhoigi leibak si dasu akhoina adumak ngasi bawda sakna sonaba mayam ama leyaba same thing manipur dasu both civil organization oigera government oigera ko hona dabadi hona de haba makti suya yaroi loina mak hona na kari gumamta haizadaba sana ke thelaiba khunduda kari dobagi no mai caption biri du ko Imphal dagi yangang pokpi phawraga mahadeva phawraga ukhul chatpa lambi gi litan gi khun khara khaksida leiriba mi singduga litan da leiriba cheliba turen dugi mathakta saba thong du lan thoga leiba akoina khangapa matam dagi nuksingna nan leminarak lamba ba adugumba phuruk masel marakta khana chaina ba thondana yum kai thadondana yengba thamoi se yam nungai te ba ko kari gi no ba du tholi se kanana no ba akhoi miyam na ngangnari ba ain leitre makoi gi lamdu de ain leitre tawning ba tawre mi kap kera yum mai tha gera khulai puraga sophisticated weapon obi atop makal gi hena phabusu obi chattana khotana miyam prajada miyam da aki tujung poliba santi gi maril punsi maril da athing ba kayam akai ba kayam piri basing do phabagi mahota moidubu hena sogatli ba kangbu do madune ba akoina hoji khoi santi thamnana bo hotna ba thugai ra bara hairise yengo ba hojik se ko 2024 gi November gi tarik 18 da jiribam gi jakura dor lamlong ke thele juda CRPF na kapada khogi kuki gi moitara mathoi shikre adugi thodok tu thokraba matungda khogi khulai paiba kuki gi khulai paiba kangbu sing sina laman khumba haigadra retaliate torpa haigadra toropa matamda mioi ani maina chaktana yum manungda shikre adagi moitaruk ama ahal ahum angang ahum nupi ngaktani ko harise moise pharaga puraga satkre ultimately jirigi turel sida atha pamapam amada yenghaidaba mong amada masado hatlaga isingda thadaraga thaname adudagi amuk somnakanda khoigi hujiki moirang police station gi manungda leiba torong lawbai hariba mafam sida sumu khoigi thamoisi kaiba thodok amakak thokre jamle nungaitaba potne bako thongnau du thongnau toge manaktane ba pokairi se ko amanabu oigera ko thokre di thokre anyway kari dobagi nova
yam innocent oiba khungang duda chamjaraba punsi mayam amana suraga no meraga hingjariba mafam duda leiriba mafam duda adugi thodok to thola kanda makhoi asado akoi masen jigi marak sida kang khong chaina na basili base masina akoi masen gi nuksina marje sum singsep thajaleba hojik nungaire manipur se kaya muk yam nungaire ge da khoi mathak makha ole kang khong pura chaire maitei ga kuki ga then kuki ga naga ga amuk tholak pasing asina akoi gi marak sida economic sabotage da ma chauna leirabane sel thungi awabase kokthong ama leiramne masing khangdana tawbudabu hojik tawraiba akhoi masengi marakta nungsinadana ba hatnana ba sunana ba natragana angang singsi hat erga khol erga ama ma tawraga irang thon ba sinba khotpa oiraga so we akhoi sensible oiba future sibu mangam sana oiba uba akogi itihas thugai ningdaba akogi nungsi sanabagi saktam kaheningdaba apunbagi saktam leheningba miyoba mayam amana de we the indigenous people haiba tare ko maybe tangkhul ko maybe maitei ako indigenous khudingmak singse ako isana bab tare kanda united oiba matam amadi yaureba hauji akoi masen gi marakta su thokta dinate tahi tabade yam tu chungba thodok ama akampat ki relic camp te leiba pikliba angang ama hatlaga borada hapchallaga singjamai thong makhada langtarame haibagumba magi mapuroibana magi macha ani leiraba nupidu sumai tawtan hatlamme haibagumba hairangoi thonggida anga nupi maun hama sumai tawtan siraga leirame haiba sigumba tabada nungaitaba prithibigi mafam khudingmakta thombasu yai khoina khangmudaba tarudaba dusu oibi yai ko but akoina asa tawrudaba khaludaba mayam ama khoida thokaleba sigumba punamak singse akoina loina ma hojikse bab taba phayeba ko tade haiba nate ko marak sida ja kanum to lagsagi koi hujik seso singsina koi lauriba maigai degi tongan ba mawong da sangsinariba kongjang singsina apun bagi waina ang one voice amo in thomagari masina makhoi khona pamle pandam de soidana fangadra do ja maibono sumjai thambi ba ko seso sing punsin laga apun united waina thengnaba ma koi tangai fate si pi moda te kamai hing be tum thambi tongan ba masagi ideology leba mayam singsi amato ina pullu haiba makti ngamdaba suyai tawbudabu issue ama da uniform oina ko apunba ama oina sangsal lakanda thengna badubudi akoi di madu makti yagadra ina de khalleba ko madudi akoi khuding mangna khongbom khara hantokna batai ideology oirasu ama oirasu ko uniform oiba common ama thamera kana maduda sangsal lagadi thoidongna maduda maipa oi habdi leite tawbudabu akogi CSO oisanu tongan ba organization singsu oisanu bako akoina ban nama tawrasu blockade ama tawrasu rally bu chatlasu aigi belonging se ai se aduni haibase madugi marumdu do wangang bidaba aina ngasi karigumba CSO organization amagi marumda aina tholaga wangang bataraga suko aina ngangdori bawase manipur se machet tahaningdabagi manipur se hingsa thoibase thoktanabagi manipur se wariba miyam jingse kappiba mayam jingse kaptanaba awama mon khangnarba mayam jingse masi amuktang di kamain tawre kanda khoina tawriba thabak mayam jingsina afaba lambi amada santigi lambi amada purakadage akoina adumaina khanbase badi chumbaran khaleba ko even among the political parties also akoi atop matamda TV ki discussion channels in the akoina tavale ko BJP are saying that we have done this and that for the sake of Manipur, for the people of Manipur. They have said also they did during the reign of Congress also they did a lot of things asoy busuyarum gani apabusuyarum gani mayam toromeba but akoina hojik Manipur gi mangda tariba phibam si ururagadi ko aina Congress ni aina adugi leader ni aina adagi leader ni haibagi wakalon se masi loina mak thadok na rakanda Manipur gi miyam jina wari base amuktang di kange haidana adumaina songthoga nganganing basu layaba hojik oja kano hogi PHAOMEI hogi community degi ichangi community degi ko even from Kuki community degi su thoki ba thodok ado nungaiti onthong thina thamoi shokna thamoi kaningai oi kholen hojik
condemn to bagi matam di natreba shugumba incident se mayam ama thokrabane Yes. akoina masina aroiba ohlasi amona thoktaba oirasanu sarkarna so adu silasanu haibase masi haibagi matam di natreba masina ngarang han thoiba sina ahan basu nateba ko aroiba su soi oiroeba maramdi santi se nuksina na leiribase masi amuktang di thugage yeknabagi amang manong ama sumangdana lehenge haba kangbu ma leiribasidi akoina khangna kanda mado it may be a might power ko quite akan basakti leba kangbu ama su oibiya ba mado akoina thengnagadabni habnida aduna economic sabotage ama leiraba adu ki matik waraba matam sida ko akoina kari tawgatage habdudi akoi united oiragadabni madugi damakta tawba yaba dugi khuding maksing do adu tawna nabagi damakta diko akoi sem sadana dumak leigadabne ba se ai loisin jarage ko just few days back karigumba khara wangang na basingda asoiba khara yaudana khotana khoigi viral chatpa khara su dumak thengna jai tawbadi hojiki tonong lobigi thogdoksida leiriba yumsiga main road tidim lambi gi chatliba chorsanpur lambi chatliba sidagi na kayam lapa ko adudagi di chingdagi la agana kayam lapa si puna maksing si khallaga akoina amanabu tawbo oiro khoina claim tawgadaba khoina demand tawgadaba diko please kanana tawbuno haido adu sarkar na identify tawbu madu achumba puthokpiu kanana kari tawbagi no habdugi langla langjildo madu puthokna bo hotna biu habaneba akhoigi chanabi gi matungina miyoiba kawbani na siragadi asti sanjoy haba malai ko adudagi di sorat haba ma solakani asibudu sum thamaga khoi yanadri na tawgadra adu heragadi yanana ba macha amadi karai dagi puthorok pachangi madumusu khoi khanaba phayaba ko jiribamgi incident to which took place on 11/11/2024 do the government has handed over it to NIA also adugi how far progress oirage habido we don't understand it many cases has been submitted deferred to this thing NIA or CBI ko aduga akoi ayambasu many of our people are talking about nationalism gi matang dadi sometimes my sister also respected sir PHAOMEI also we are talking about nationalism but please talk about the constructive nationalism destructive dadi koi chatkum jeba aduna destructive lom da khara chatpase masi akoina khara tungoina na thambasu payena ai ani subaraun chida domai thamjage koi ani subu round si geroi bhai batare se ta laksana ni se koi huju jik dai riba manipur da oi riba figure masida center lenga na lokhut liba khongthang sing center ni yeng liba mi yeng si kamai yeng bi koi manipuri moi na kamai yeng bi si moi ni yeng sira chidi mayam na khanga ga le khrabududi mayam na koi law ra ga le bududi lawe tabide aduga akhoi gi sho kari haigini center na amarom da nungsiba manba nungsidaba manba khangbiba gumshu tawba aduga akhoi gi prajasingi maraktu shu central bo yadre center rom da yade hairaga if moi gi akhoi center rom de gi mi laadi osida akhoi na rally guba adudagi akhoi gi oiba leiba ki oiba issue da chatmina she haba kan mi shi wanom ba thokpio na si so mi am na wanom dra center si pamde hairaga center gi oiba khoi gi honorable myam du lakpa matam da di wanom ningai darka ta de myam na moina package porokpa myam du ta ba chatle si loina chati khuding mak ne adu ada ha ba lete chatle ba adune na center si mi singrab za ne moi sho mi si kanano karino ha ba loina khangaga mi du study to ba loiraga moina mi si season ba ne ba adu moina season ba da yari ba mi du su lan ba ne ba adu lan ba si kana la le akhoi praja sing su yam lan khre ba chap long na yung na lip ka do bne ba no means no hayo habne da no shu hai da ba yes shu hai da ba maybe haina leiba adu gum bu di ya de ba leiba ki da mak lep mina se leiba ki da mak tong mina she ha di yam na manung kan ba mi amang on da su leiba ki da mak lep mina se hai ba tar ga di mi du na themba yam na kri hai shra akhoi gi lingjel du uba matam da
मा फाउस इकाइरगा लाकनी हेबा अदुगुम्बदु लेतबा अदुनिना मीना सानानिंगबा मोंगदा लोइना सानाबनेदा हाबदि साना हलेबा इशैदु थागनी अखोय तान है करी हैब्रा तान जगोइदो तानदो अदु जगोइदु मोइना तंबीरबनेना स्टेप टू शी सारो सागनी शी तौरो तौवे हेबा अदुगा लेरिबा अखोयगे मणिपुर की स्टेट गवर्नमेंट सिंगसो होय फैये फत्ते है बनते मोय पीस लाकनिंगाई तौबनी गो पीस है बिसी पृथ्वी द पामदबा लेते अदुबो पीस पामनिंगाई होटनबा मतमदा अखोयगी इंडिजिनस की ओइबा आइडेंटिटी हेक्ट मांगबगी थबक अमा तौबा अदुदिगी इंडिजिनस तो ओइने अटैक से दुम तौरकपा अदुनिना हौजिक सि पीस ओइना लाक्से मयामदो पुलप लेमिनसे हाइबा तारदी होय चटनबी की मतुंग इन चटनबी हेबा लेयेबा अखोयगी एंसेस्ट्रल लैंड अखोयगी कस्टमरी लॉ सिगी एजेंडा म्याम सिबु तुंग इनबा ngamba ताबने लेरिबा मी अतोप सिंगसे अदुदी इनबा ngamde अदुदुना अखोयगी इशू अदुदी सेंटर ना अखोयगी कस्टमरी लॉ दुदी खंगोयबा लेमिनारबा सिंगदुना अखोयगी कस्टमरी लॉ एगी सेंटर ना एगी इपाइपु ना थंबिरंबा चिंगदुबो सेंटर ना शेगी चिंगने नते हेबा खंगबा ngamgadराने खंगबा ngamदेबा अदु ताकथोकपदो अखोयना ताकथोकपनेबा ताकथोकपदगी मीना उशितबनेबा अदुनेना सेंटर ना लोबर रोल सी याम सिंगना लोवे अदुगा सेंटर ना फानिंगाई लोरंबसु याय हाबदि मोयगिसु एजेंडा मनुंगदा नोइना अखोय नोइ लोइ लेनरि ngaktangniko shengna hairaga अखोय थमोय शेंगे हाबसि मीसि पक लेत्रे हौजिकि मतमदा अदो शेंगना हाइरको आई असिम अमा हाइनिंग मनंगसाय इनाउना ओजादा हंगबिबा सीएसओ सिंगि थौदांगसे सि आई अमा हाइनिंगे आई फावोंदसुको फॉर एग्जांपल आई सिना CSO amaga kongna bataradi akhoi tampak sita tongnaribse CSO amaduna aibu kongning deba adu ai gi wakhal de kari su leite ko kongning deba adu du miyam du na karamaina punchen mangam gadrane adu du na amana akhoi gi bangloda akhoi CM honorable CM gi manak changkhre amana rally chatle amana hun festival yaure amana ada tronglaubi da kapaga leye CSO gi leader miyam du adu da अदुदा मनुंग चले लाइरबा मियामदो अदुदुना पेनमनदबगी अदुदा सीएसओ नतेको शिरी मियामदो मिचम सिंगदो सीएसओ यावदबनी सेंटर की आइडिया द सनाबा मी सुनतेबा अदु होइदुदी सुमनगी चमना लेबा मीनेबा चंगे शिरे अतताई तारे सीएसओ मियामना लौबीब्रा पुल्लगा लौबा मतम यावरेबा मागिने आइगिने दुम खाये अदु सेंटर ना सानाब्रा अदुदी सेंटर ना सानाबा नते मोय मसेम सानाबनीबा अदुनिना सेंटर ना होय याम सानाये सानाबदु मोयना याबगी सानाबनी हेना आईडी हाइनिंगे दो हासी हाइरा दुम लुशन खरके याम नोजै कोई लेरिबा सेसो सिंगनासु अपुन बोयना कोई तोंगान तोंगान बा मसागी आइडियोलॉजी लेजरबसु लेरिबा इशू असिदा हुजुजिक थेनगदोरिबा इशू असिदि सममानबा वन बॉइस चमीनब तंगाई फद है अरोब राउंड है तार तेंथक राउंड थमदे से थम्बीखिब अखोई यूनाइटेड मणिपुर आइडिया मणिपुर सागतपद अखोई इंडिजिनस पीपल हेक हेक नमथबीबगी मोंग उरी मतौ करमना यूनाइटेड मणिपुर सेमगदौरी कमाई यूनाइटेड मणिपुर है पुन हिंगमिनबा यूनाइटेड मणिपुर है अखोई आइडिया मणिपुर हाइबसी अखोई मणिपुर लेरिबा तुंगान फुरुपसिंग ट्राइबसिंग मसी अखोई मणिपुर से एगी स्टेट अमनिको हाइबा वखरुंदा इहान हमदा लेमिनबा संगी अदुगा मसी लेरम मतम खक्तदा मसी एगी मणिपुर से एगी निको हाइबा लेमिना लेरिबा जाति सिंग अदुना तुंगा तुंगा होयगसु खलिबा अदुगु हेक खलबदा मणिपुर लेमिना फ्रुप तुंगा तुंगासु नुंसी चानन लेगनेबको मसी नुंसी चानरबा मतम खक्तदा आइडिया मणिपुर लेगनी अदुना मसी कोइना माने अखोई मणिपुर सिदा लेरिबा कमाइन अमत्त ओइबा वखलोन लेरबा मतम खक्तदा इशा इशागी लेजरगसु ऐसा ऐसा की अयाम थादोप ताबनी ऐगी जातिगी ऐगी खुनगी ऐगी लमगी ऐगी डिस्ट्रिक्ट की ऐगी हौरफम हाइबा मखक मसिदा कोई पुन्ना होमिनरप जाति पुनमक की लेमिनबसे कोई इमुंग मखक
ꯗ ꯂꯩꯔꯕꯅꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯁ꯭ꯇꯦꯠꯁꯤꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯑꯃꯈꯛ ꯂꯩꯃꯤꯟꯅꯕ ꯃꯌꯥꯝꯁꯤ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯑꯃ ꯆꯪꯗ꯭ꯔꯥ ꯑꯗꯨꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯔꯕ ꯃꯇꯝ ꯈꯛꯇꯗ ꯑꯥꯏꯗꯤꯌꯥ ꯃꯅꯤꯄꯨꯔ ꯂꯩꯒꯅꯤ ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯁꯥꯡꯅ ꯉꯥꯡꯅꯤꯡꯉꯥꯏ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯕꯁꯤꯡꯁꯦ ꯉꯥꯏꯍꯥꯛ ꯁꯤ ꯊꯥꯗꯣꯛꯄ ꯇꯥꯕꯅꯤ ꯑꯄꯨꯟꯕ ꯋꯥꯈꯜꯂꯣꯟꯗ ꯁꯨꯝ ꯂꯩꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯅ ꯁꯤ ꯃꯇꯝꯁꯨ ꯂꯩꯇ꯭ꯔꯦ ꯑꯔꯣꯏꯕ ꯔꯥꯎꯟꯁꯤꯗ ꯑꯩꯅ ꯁꯨꯝ ꯃꯁꯤ ꯂꯩꯔꯤꯕ ꯏꯁꯨꯁꯤ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄꯒꯤ ꯌꯥꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯗꯤꯁꯤꯁꯟꯁꯤ ꯀꯥꯡꯂꯨꯞ ꯀꯩꯅꯣꯒꯤ ahum thokna lawba masang heba ko hojik manipurda leiba se one decision one solution haiba si daka yam oireba masi kanana pokada gebu aikoina parja manipur parja miyam ki decision amkhak lawminarasi misi solution porna ba ko aduga government manipur nasu masi solution porna bagi decision amkhak lawbiro parja na lawri ba decision na do chumnagadi government su decision amkhak lawbiro aduga masi manipur parja lawri ba decision aduga manipur state lawri ba decision aduga center su central government su decision amkhak lawbiro ba sahi chathar ba irang si solution porna bagi decision amma hojik lawbiro su athu matamda hoi fo lawdri mo su decision amkhak akoi nakoigi leiriba problem ase solution gi di masi koi center na asi daka yam oire na masi nakoina sakada bani haba decision manipur da khanghan birao manipur state ta adu manipur state na center na harak eba decision adu manipur gi demakta kai dana ba manipur kanogi soi dana ba oraga di manipur state government decision thu bolobiro aduga parjas loraga solution proxy ba aduga manipur se territorial integrity thugaro Manipur se separate piroi haibo haiduna asigi Manipur da sahi ahum changna kang basengi sinariba hanna tuknariba punama ase solution dinati center na Manipur kai haloi Manipur separate piroi haibasina mesi solution lakani na lawbuta agadi yadeba akhoi pambadi majusuni aduga hojik amaga unabiya da hatnariba punama misi mina thoriba punamaksu masmai toga lepkadabani haba decision dune koina manipur parja miyam ngai base habse ani thamjagi yam nuai apunba manipur sagana hunabada tuan ba isa ge wakhalon thaduna duna punna sangsin mina batangai fotha habuni yam paja wafun thambiri roi brown ge haba tare oja birendra da laksani ngsi koi huji manipur da united manipur am shem na ba duga manipur da santi leina na hunabada kana no pam tibasi karam ba kanglup singna ekai thenga ba piri habani manipur da santi thamno hona ba akan ba safu amon aduma santi si thugaina ba yam kan honari aduga masigi mayok ta government na masibu thamna na hona ba government local khungthang si dadi manipuri amoina kamai santi pa ba miyo amoina kamai yeng pe roi bona tham santi si thugairi ba si factor mayam na lonai ko yam chaw ba factor ma hairagadi manipur da hujik drama si iba matamda actor ama oireba illegal immigrants singse asi phajana khantu o haidana NRC tawsi and hairibase yes masimadi thwai khwaidigi maru oibrain khale asina part amaneba the most important khwaidigi maru oiribdi karinoida ngasai Mahabharat ki landa Krishna haibasena achumbagi the lep khibase sumaina akhoi ki leader sing si so boko yam sigasias oina tangkhulna laladi tangkhulna lale haibangamba kabuina laladi kabuina lale haibangamba maitaina laladi maitaina lale haibangamba any jati man soropa matamda you have committed a mistake haina haibangamba righteousness of a leader amadi changeba yam dharma laiba haibadi aina Christian ni aina Hindu ni aina Allah ni na Muslim ni habidugi aigi dharma du ningmana tabako yamna miyo bu khunai sibu sangsar sibu yamna nuksiba aduguma misak amana akhogi leader oiba madi change bako hojik thoi base Manipur si kamai tawgeda maitei siga kokiga tamnana khanei naga ga kokiga tamnana khanei maitei kanano akhogi India da kari haisige akhoi India ga punba pamde akhoi tongan ba pami
khoi ning tamba pami haiba adugumba isinina kangbu du gi belong to ba jati phurup amane ba maite haise naga gi su adumangai makho gi su tongan ba dabi mata leba taliba maite gi leiriba dabi sine naga gi leiriba dabi anise india government di thoidona kokchi eba hairiba potsing se kamaina neutralize ta holakadage masi kamaina mami saman gi dage na tawrapa khongthang amasu leiba sidaisida akoina haning ba khara lei ngasagi let it be CSO gi leaders oishunu aduga elected representative singchu oishunu bako koina haning ibse thoidok patai na teba do good ko good will come to you nangna aphabo tawroba aphaba ji soidana lakaneba do something worth writing write something worth doing nahan imamana YouTube ta haiba uyeba ko karigumba paisana mantik na dana tong lobby da thoki ba thodok ado na khoina paisa lodana yasan na ba khosen na ba oiragadi asi ba haksang sing ado imphal fauraga tirim lambi sida JC na puba yaro na thinge ba ko aduna madu JC na su sarkar ga yasan nagi haiba simadi akhoi ta de paisa piu haiba su khoi ta gi de anyway oiningbo ojarasnu ko adubu akoina aroibada laksaningi bo wafam de ko leader sing sigi collective responsibility ko amma MLA singi haidi elected representative singi collective responsibility amma unanimous oina amata oiba amma CSO mayam sing sigi ngasai ichanupi Juliana haigi badumaina ko ngasai ki khenabase differences sing se loina kauthoga aigi dharma gi lairikta holy bible de yauriba holy quran de yauriba gita de yauriba punamak sing sina sembirak pa mapuduna kari haige da you die for your human being haibaneba you don't die for your career hani nangi possession do prime minister dugi nangi chief minister dugi nangi DGP dugi nangi chief secretary dugi adugi damakta thawai ka thonu nangi mioi ba samaj do adugi damakta ka thomo haibaneba adugumba akhoi ma chong thu eraga ngasi di mikap mirau khona thallaba manipur se madu punamaki pirang do taithoknaba pakra masing yam selaba lukra masing yam selaba ima kobo phangjalaktraba ipap kobo phangjalaktraba chaningai leraktraba suningai leraktraba senthok lambi leraktraba awamana kham thengaba lamdam se masida apaba luchingba makhak thola agane amuk tang di go apaba lambi umda pubira o haise sumaina ai aroi bai sida thamjage yam nungai huju leiriba issue sing asi loisin ngamba matri leader amakak tangai fada ha doni manipur gi leiri film sida aroi bo ko gi ngasi gi thamjal topic sigi aroi bo round ha tari se da laksaning isi huju manipur united manipur amakam dona shem ni ha bo jana sung sai thambi kre duga MLA sing aduga political leader sing sin lori bo thoda huju leiriba manipur issue si loisina ba aduga united manipur ama ohenna gi manglanda ko gi leader sing ha tare MLA sing aduga political leader sing na lori bo khongthang sing ji kamai ni be politics have yam phajaba wahai ne bo aduga hojikan ji mina phataba tawba matamda politics tawra kanu hai greba ko dumain hai ne ba politics have ji development makhalamane ba mioi bagi hingbada aduda ai gidi hayo hairadi MLA so political party hoishi party gi tor leba ama khaina ba sing du su jati ama khaidok na ri ba sing se su jati ama aduga aina ngasai Facebook ta ama thengne ye kaino angang ama ne madum inau hoiba adum noi gi lenga gum boi rangni mana kri haibra haraga CSO sing na political party MLA da punchalo na lauraga moi ma sem di punchandraga haina hayaba adu ai sana phatraga moi bu punchalo haina haib shomuga lanba adu political party gi marakta ima leba ki damak ta khanba yawe adu degi akhoi political party marak khara amana amuka kari haisra politics lana sanaba ani makta yani ngai chatlaga kari haigini ashrom gi akhoi gi pen daba kholau do tabi dabina amarom na ai budi akhoi gi leiriba ai gi mathak thongba singna ai bu chanchunu haina chatpa shu yawe political party amana same degi akhoi gi oiba indigenous right to khanbiba shu yawba leye udaba nate loina uweba adu akhoi gi wakhal da hayo haradi ai gi rights
ꯑꯩꯒꯤ indigenous right on ꯃꯇꯦꯡ ꯄꯥꯡꯕ ꯀꯥꯡꯕꯨꯗꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ indigenous ꯑꯃ ꯑꯣꯏꯅ ꯃꯈꯣꯏꯕꯨꯗꯤ ꯅꯨꯡꯁꯤꯌꯦ ꯑꯗꯨꯒ indigenous ꯃꯁꯦꯝ ꯑꯣꯏꯔꯁꯨ ꯑꯩꯒꯤ rights ꯇꯣ ꯈꯪꯕꯤꯗꯕ ꯃꯤꯉꯣꯟꯗ ꯍꯦꯟꯅ ꯃꯤꯅ ꯆꯥꯅꯤꯡꯉꯥꯏ ꯇꯧꯕ ꯃꯤꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯅꯨꯡꯁꯤꯗꯦ ꯍꯥꯏꯅꯤꯡꯉꯦ ꯑꯗꯨꯒ ꯃꯣꯏ ꯃꯁꯦꯝꯗ ꯌꯥꯅꯕ ꯌꯥꯅꯗꯕ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯌꯥꯃꯨꯛ ꯂꯥꯎꯔꯁꯨ ꯌꯥꯅꯔꯔꯣꯏ ꯃꯔꯝꯗꯤ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯄꯥꯔꯇꯤꯁꯤ ꯌꯥꯝꯈ꯭ꯔꯦꯕ adu party ada party hene yamanbaduna adugi party gi mamingduda hek pokminaba machin manawdusu yanadreba adunina MLA miyam shu moina lawningba thodang moi shu kari haigini afaba thabak tawningba akhoi MLAs miyam yawe yawbsida akhoi gi praja singna shoibsu yawba development da focus tawba MLA sing thoke haiba matamda moidi yes yes hairamaga last da vote matamda di paisa da chatle haba aduga development tawbigadawba midudadi akhoi gi leibak si kangadawba aigi rights ki damak lepigadawba midudadi praja singna focus tawbidre aduga huji kari haini officer oiraga phattaba thabak tawramaga kona paisa pairaga retire hek chatla vote lepkhrani aduga mana amuka aphaba sarni aduda amuka vote piraga thaina phatlamdabdo amuka MLA oiri kari phagadrane adu moigi kendrana khanpham thokbane na adu akhoina MLA du phatte hena chaibedu ekhoina lalaga kari mingonda chaibrane mathausu tade ekhoina lanmane piroi akhoi nang lale piroi hayoba numittu da paisa pibadu pibne hoji aina MLA sing da chairage minister da chairage ba hojik shi akhoina darka ma leraga PMS GY gi oishno on any scheme gi damak da hojik aina sida chaire se ba chatlaga soyma tawbiyo habda nang di akhoi bu chaiba mi du ne hena soisu tawbira aro adu gi kiba miyam du nam wangang ba chumba chapa praja khra le moisu wangang mi shi khoktak cha khre adu de gi MLAs aphaba sing shi shu akhoi praja sing gi nigan ba kari shuna da bishu ni ba yam yawe ba angang na ba gi shuni ba yu thak ba gi shuni ba ising thak ba gi shuni ba praja khra le ba adu gumba miyam shi uba da gi aphaba MLA shi shu phathandre adu de gi phattaba kare phaba praja sing shu MLA sing na phathandre both side adu da kaino tawe haina ai haininge aduga tum shi hairaga tum dushin jarage da yamngai ngasigi thamjariba topic sida panelist hum tongan ba fajar wafum sing hondokpi da ngasigi thamjariba topic attempt to prevent the efforts of uniting Manipur haiba topic sida tongan wakhalon sing topic dona miyam ta numida mak ngasigi thormas ki sau yabi ba panelist hum hamda koi goza Dr. CHABUNGBAM BIRENDRA Senior Journalist Uzabu Teknugusari Duga Ishubuda Uza MEIBON PHAOMEI President ZUCM Duga Roibuda se Julius SINGLAI Core Committee Executive Member Sebu Teknugusari Miang Tabi Puno Kusu Roibuina Notice Window Makeri Konon Kurumzari Hakchang phana thamge hairabadi iramda masimakta leiba khwaidagi pharaba hospital singi manungda ama oiriba Babina Hospital leijari mafam asida thajaba yaraba amadi sel yamna changdana specialty kunhen badana layeng bagi khudong chaba pizari pediatrics cardiology cosmetic surgery amadi specialty makal makha kayada aikhogi specialist singna marik chumna thawai hakchang yauna layeng jari aduna state wangmada mu kari gi chatlugani aikhogi manipur da su hogikti awang bathaki healthcare fanglabada matam mangan biraganu sel hena tingan biraganu aikhogi specialist singdagi malemgi apaba thaki layeng patak yumpam oiba service lobiyu Babina Hospital where hope meets compassion akupa marol gidamak Babina Hospital Sajiwa Jail Road Khabai Soi Imphal East Lengsin birahu natraga aikhogi phone number 6909 390666 ta call tawbirahu
Step into a world of endless possibilities with 18 dynamic faculties and 180 plus courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders. Northeast Window mining tabiriba mayam punamakpu taramna okchari hauzik mapalamgi thabaki pau pijari ahanbada अथुबगी ओइना दुबई warehouse worker की थबक कौरी हाइरिबा थबक असी apply तौबिनिंगबा मियोइसिंगना presentable and good communication skill लेबता नतना मसागी चही कुनमाथोइदगिना कुंट्राटरेट फाउबदा लेबा ओइबिगदबनी हाइरिबा थबक असिगी पिजरिबा खुदोंग चाबसिंग अदुदी per day 12 hours duty hours ओइजगनी per week ta 6 days duty ओइजगनी 2 years work visa pizagani loinana accommodation and transportation pizza batanatana medical and insurance su pizagani hairiba thabak asigi thagi oiba salary lising kuntare tagi haujagani ani subada United Arab Emirates ke driver gi thabak kauri hairiba thabak asi apply to winingba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani हाइरिबा थबक असगी इंडियन लाइसेंस पाइबीबा मियोइसिंगी थागी ओइबा सैलरी दी लिसिंग यांखैदगी हौजगनी गल्फ लाइसेंस पाइबा मियोइसिंगी थागी ओइबा सैलरी लिसिंग यांखै मंगादगी हौजगनी अहुम सुबदा बेहरन वाटर पार्क की फीमेल रिटेल स्टाफ तरा कौरी हाइरिबा थबक असि अप्लाई तौबिनिंगबा मियोइसिंगना रिटेल एक्सपीरियंस लेबगा लोइनना यामजबदा 165 centimeter की चांगदा वांगबा ओइबिगदबनी थबक असि तौबा मियोइसिंगना पीरिबा खुदोंग चाबसिंग अदुदी accommodation transportation अदुगा duty meal सु पिजगनी हाइरिबा थबक असि थागी ओइबा सैलरी लिसिंग मौद्रा तरेतगी हौजगनी पमरोल गिदमक्ता 7005273217 नत्रगा 9366230077 नत्रगा अखोगी ऑफिस नॉर्थ ईस्ट विंडो टीवी बिल्डिंग हता न्यू चेकोन रोड ता लेंगसिन बिराउ